channel asibu yengbiriba kwai kibikpu tammirai namna taramna ukchabaga loina norukche channel asi mayamna subscribe share and comment tawbiduna mapung phaba channel ama ohenbinabigdamak miyamgi mafamdagi nolokna nizari Sambal mga suba panduki aroiba saruk Brinda ki makhutagi romena puritu laubaduda Brinda na harauzabududi kari haina tharasige atappa wahaina hairei aina thamoi sengna taromengi khudol amatang tamjabada harauna yapibase ngasi mangairi ngasi se aigi khwaidigi laibak faba numit habdo oire punsida migi mateng tan hingba tarbasu asengba thamoi amana kanagumba amagi damakta ngasisu adungai barunigi ahingda angamba singmaiduda kok kairabasu kaina khujeng paiduna singkhatpi chibado kawba ngamjadri gundadugi tabada waraba michai kharaduna aigi punsigi lambi khudakta mamai sumbi khibani nimitadagi hauraga ngasi phawbada atopa nupa amagi wakhal khanjaraktabani adubu aigi laibangna sum tho'u tamlambana phongdokpa ngamdana punsigi awaba kharadi khangba tari male nungdi nungsiraida amuk hanna laklaroidaba ahingdugi warido matamduda nongalamdaida sitkiba baruni tingthaki ayingba nungsitki kallaba sahumduda miyamgi minil maraktuda thamoida takiba nungsigi mamido ngasi phawba amotba amatta paktri punsisida tharaba posak amana mangda leptuna khangrabasu mamidubudi muthatpa ngamgani ningde khangu thakta uthakta kaduna thauri yanduna siramlagadabu amuksu turelda chungthaduna thawai manglam gadaba aigi punsibu ngasi phawbadi hinghanbiri lumlaba polum amasu isada yausilakle aina ngasi chatliba lambigi panthungphamsibu kadaidano haiba ai isasu khangjade mingondasu karamna hangani khallaroi haibasu taibangi mapokta nupi oina poklurabanina wakhal khanba ngamdaba jiba makti nattabana khalludaba ngamde kok asida awaba makhai loina haunaduna tapna changlaklaga aibu ithau silhanbiri mi amagi mafamda tamthokpada tariba miduna taba nungairoidaba aigi wari singsibu kanagi mafamda loina marik chungna liduna tahallasige taromen nanga aiga aikoi anitani aigi warisibu sengna khangliba mi kananasu khangbiroi kanadasu khanghaningde khangde asumna asum kayam kuina kayam waba kayam sangba punsi ama lenkidauba maliba hikna pukning nungsina mamittagi taraliba pirangdo taithoi romen hairei nang wakhal jat nattaba ngakta khalla male madu tawganu aina nangbu chingnaba karisu leite nongma natraga nongmadi nangi ningba soidana thungjarakani adu fawbadangdi warabasu wana aikoi ani khangminaba taredana Brinda wahaina haidragasu mapukningdadi khanjarui karamba aigi aningba apamba ama taromena thunghanbigadawriba madugi matamna kayam watliba angang asina poklaba matungda oigadawribra prithvi sida leiriba misaksing sigi manungda aina khwaidagi pamjaba amadi nungsijabati matani ima ipadagi su taromen hena nungsi mana inakta lengdana leibagidamakta aina warabasu wana hingba ngamjaribani mikub amata oirabasu pothajabani mana aigi ifamdagi lapthokiba numita ai soidana sigani aina mabu atopa nupi mana aibu atopa amagi nupi oina luhonglurabani nupi nupa oibagi panbada waraba motlaba mari ama pullurabani haina yamna hangoina
ꯂꯥꯞꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯋꯥꯈꯜꯗꯤ ꯃꯗꯨ ꯅꯠꯇꯦ ꯃꯁꯤꯕꯨꯗꯤ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯃꯥꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯖꯔꯣꯏ ꯕ꯭ꯔꯤꯟꯗꯥꯅ ꯄꯥꯝꯖꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯒ ꯔꯣꯃꯦꯟ ꯆꯠꯈꯤꯕꯗꯨ ꯕ꯭ꯔꯤꯟꯗꯥ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯅꯣꯡꯃꯤ ꯇꯧꯕ ꯁꯛꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯡꯒꯥꯜ ꯌꯧꯔꯒ ꯔꯣꯃꯦꯟꯁꯨ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯕ꯭ꯔꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯏ ꯃꯥꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯕ꯭ꯔꯤꯟꯗꯥꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯄꯥꯝꯖꯅ ꯌꯦꯡꯂꯝꯕꯗꯨꯗ ꯔꯣꯃꯦꯟ ꯀꯥꯎꯗꯨꯅ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯏ ꯕ꯭ꯔꯤꯟꯗꯥꯁꯨ ꯈꯪꯍꯧꯗꯅ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜꯗ ꯎꯡꯂꯨꯕꯗꯨꯅ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯔꯣꯃꯦꯟꯒꯤ ꯕꯥꯏ ꯕꯥꯏ ꯑꯣꯛꯂꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯨꯔꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯔꯣꯃꯦꯟꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯚꯥꯞ ꯑꯃ ꯀꯥꯎꯕꯒꯨꯝ ꯈꯜꯂꯨꯔꯦ ꯀꯣꯟꯅꯗꯤ ꯏꯀꯥꯏꯔꯛꯂꯦ ꯕ꯭ꯔꯤꯟꯗꯥꯅꯗꯤ ꯁꯣꯝꯗ ꯊꯣꯏꯅꯕꯨ ꯍꯔꯥꯎꯖꯩ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯂꯣꯟꯅ ꯐꯤꯁꯥꯀꯣꯟꯗ ꯏꯟꯗꯤꯔꯥꯅ ꯍꯨꯔꯥꯟ ꯆꯦꯞꯊ ꯌꯦꯡꯂꯤ ꯃꯥꯜꯂꯦ ꯔꯣꯃꯦꯟꯅ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯃ ꯂꯤꯠꯂꯒ ꯊꯣꯛꯈꯤꯕꯗꯣ ꯏꯟꯗꯤꯔꯥꯁꯨ ꯎꯍꯧꯕꯗꯨꯗ ꯍꯥꯏ ꯑꯅꯟꯗꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦꯀꯣ ꯔꯣꯃꯦꯟꯗꯣ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯍꯟꯕꯗꯣ ꯂꯤꯠꯄꯗꯨꯗ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯊꯣꯛꯎ ꯏꯕꯦꯝꯃ ꯁꯤꯔꯒ ꯏꯍꯦ ꯍꯥꯏꯗꯨꯅ ꯇꯣꯛꯀꯗꯕ ꯃꯄꯣꯛꯅꯤ ꯔꯣꯃꯦꯟꯁꯨ ꯃꯣꯟꯗꯥ ꯑꯃ ꯇꯥꯎꯗꯨꯅ ꯕꯁ ꯇꯣꯡꯂꯒ ꯊꯕꯛ ꯃꯐꯝ ꯌꯧꯅꯕ ꯂꯥꯛꯄꯅꯤ ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯗꯨꯅ ꯕꯁꯇꯣ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃꯤ ꯃꯤ ꯑꯃ ꯑꯅꯤ ꯀꯨꯝꯊꯔꯒ ꯁꯠ ꯑꯃꯨꯛ ꯊꯧꯕ ꯍꯧꯏ ꯔꯣꯃꯦꯟꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔ ꯃꯥꯜꯂꯦ ꯉꯁꯥꯏ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯒ ꯐꯝꯗꯨꯅ ꯂꯥꯛꯄꯅ ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯀꯨꯝꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔ ꯃꯥꯜꯂꯦ ꯃꯥꯅ ꯚꯥꯞ ꯇꯥꯔꯛꯄꯗ ꯀꯨꯝꯊꯐꯝ ꯌꯧꯔꯝꯕꯗꯨꯗ ꯃꯥ ꯀꯨꯝꯒꯦ ꯕꯁ ꯑꯃꯨꯛꯇ ꯈꯥꯝꯕꯤꯈꯣ ꯍꯥꯏꯔꯛꯏ ꯀꯟꯗꯛꯇꯔꯗꯣ ꯈꯔ ꯁꯥꯎꯏ ꯒꯥꯔꯤꯗꯤ ꯊꯧꯕ ꯍꯧꯔꯦ ꯉꯁꯥꯏꯅ ꯀꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ चैरꯛꯏ ꯊꯣꯡꯗꯣ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ खामबगुम तौरीꯉꯩꯗ रोमेन गारीदगी चोंथरुई लैमाइदा थरो ꯑꯣꯟꯗꯨꯅ ꯇꯥꯍꯧꯕꯗꯒꯤ ꯃꯃꯥꯏ ꯃꯈꯣꯡ ꯃꯐꯝ ꯀꯌꯥꯗ ꯂꯣꯏꯅ ꯎꯕꯥꯠꯇꯨꯅ ꯏ ꯊꯣꯛꯂꯦ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯗꯨꯁꯨ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯕꯁꯇꯨꯗꯤ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ ꯕ꯭ꯔꯤꯟꯗꯥꯅ ꯅꯧꯅ ꯂꯤꯖꯔꯛꯄ ꯑꯍꯟꯕ ꯑꯣꯏꯅ ꯊꯣꯟꯖꯔꯛꯄ ꯐꯨꯔꯤꯠꯇꯣ ꯃꯆꯤꯗ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯁꯦꯒꯥꯏꯔꯦ ꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯃꯦꯟꯕꯨ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃꯗ ꯍꯥꯞꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯈ꯭ꯔꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯨꯝꯗ ꯔꯣꯃꯦꯟ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯌꯧꯔꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯏ ꯏꯟꯗꯤꯔꯥꯅ ꯆꯠꯈ꯭ꯔꯕꯅꯤ ꯈꯨꯝꯃꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯥꯟꯅꯔꯒ ꯇꯦꯂꯤꯐꯣꯟ ꯑꯃꯃꯨꯛ ꯇꯧꯔꯛꯏ ꯔꯣꯃꯦꯟ ꯕꯁꯇꯒꯤ ꯇꯥꯗꯨꯅ ꯁꯣꯛꯄꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯂꯩꯔꯦ ꯇꯦꯂꯤꯐꯣꯟꯗꯨ ꯏꯟꯗꯤꯔꯥꯅ ꯄꯥꯏꯔꯨꯕꯅꯤ ꯃꯥꯅ ꯈꯜꯂꯤ ꯑꯅꯟꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯃꯇꯥꯡꯒꯤ ꯗꯥꯎ ꯌꯥꯗꯕꯗꯨ ꯇꯧꯔꯦꯗꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯅꯨꯄꯥ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅꯕꯗꯨ ꯆꯞ ꯆꯥꯅ ꯃꯉꯣꯟꯗ ꯊꯣꯛꯂꯦꯗꯅ ꯑꯩꯅ ꯄꯥꯎꯁꯤꯕꯨ ꯇꯝꯕꯗ ꯏꯟꯗꯤꯔꯥꯗꯨꯕꯨ ꯄꯥꯈꯠꯇꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ ꯍꯧꯖꯤꯛꯋꯥꯏꯗ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯃ ꯊꯣꯟꯖꯈꯤꯕꯒꯤ ꯍꯔꯥꯎꯕꯗꯣ ꯈꯨꯗꯛꯇ ꯗꯁꯥ ꯑꯣꯏꯅ ꯇꯥꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯗ꯭ꯔꯕꯗꯤ ꯐꯅꯤꯗ ꯏꯟꯗꯤꯔꯥ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯕꯦꯝꯃ ꯉꯁꯤꯗꯤ ꯅꯪ ꯁ꯭ꯀꯨꯜꯒ ꯆꯠꯂꯨꯔꯅꯨ ꯆꯥꯛꯄꯨ ꯊꯣꯡꯂꯕꯔꯣ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯃꯤ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ ꯏꯟꯗꯣꯝꯆꯥ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ ꯊꯣꯡꯉꯨꯈꯤꯅꯨ ꯔꯣꯃꯦꯟꯗꯣ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯃꯥꯁꯨ ꯔꯣꯃꯦꯟꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪ ꯆꯨꯗꯨꯅ ꯂꯩꯔꯝꯕꯗꯨꯅ ꯏꯟꯗꯣꯝꯆꯥ ꯇꯥ ꯔꯣꯃꯦꯟ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯄꯥꯈꯠꯈꯤꯒꯅꯣ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗ ꯇꯨꯁꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯕ꯭ꯔꯤꯟꯗꯥ ꯏꯁ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯖꯅ ꯊꯣꯟꯖꯕ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜꯗꯒꯤ ꯈꯨꯠ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕ ꯃꯥ ꯁꯤꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯟꯗꯣꯝꯆꯥ ꯋꯥꯈꯜꯗꯨꯅ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯕ꯭ꯔꯤꯟꯗꯥ ꯃꯀꯣꯛ ꯄꯥꯏꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯃꯤꯁꯨ ꯏꯟꯗꯤꯔꯥꯒ ꯏꯄꯨꯒꯗꯅꯤ ꯏꯟꯗꯤꯔꯥꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯊꯕꯥꯛꯇ ꯅꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯛꯅꯩ ꯕ꯭ꯔꯤꯟꯗꯥꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔꯁꯨ ꯇꯣꯏꯅ ꯇꯧꯔꯦ ꯃꯥ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯂꯨꯝꯃꯤ ꯕ꯭ꯔꯤꯟꯗꯥ ꯍꯤꯛꯅ ꯀꯞꯂꯛꯂꯦ
Taromen, nang yaudravadi ai sangsasida itomta hinggadaba kijaiye. Aigi kanasu leijadiye, nang natana aigi damakta thamoi sengna nungsibiba kanasu leijade. Nupa su ipudagi hena kanasu leije, hospital da kana na chatlaga pau lauruni hainarigai tanjadada Giridhari gate tagi magi nupi pakpiga loinana Maruti car thojilai Balasu school satkibada ngairi. Indirana mache pakpida iche Yomendo gari dagi kumthabada taaduna sokle hai Guwahati Medical College Hospital da pukhatuna leire haina paula e ado karam tausige kana chatkani itaibu khara chatpiba ngamgadra hangsira. Ihe madi karam haina tawribajano kayam thina soklagaba Giridhari manau nupi Indira na macheda tamliba paudu masu tabaduda bema nandi napi kalosilabra ipaga chakka taredana onthokpa dasa haibaduni Indira masu yauge haiduna phi hongdoi chak ising di ijena khara hotnabiramo Pakpi na kumi yani nakoi chatkadabdo chatnaba tawro Indira fi roll fab water bag puthori mako khumlaga maningi sitta kakhatre Anandisu lao haina kausingbire Anandisu maningi sitta kakhatuna mandom jagi manakta famle Giridhari gari thoraga thongal dagi thorai Brindanu hiknana hik tawraga Indirada lutharaga idom ja haina kaugi magi awaba matawduda Giridharina kapkanu ichasidi nakhoigidamakta ipa leibisidi miyoibagi dasabu tamba ngamdro punsigi sintha haibado masisu yauribani nungaidana ngakta ana ayek yaugana leirabadi mado punsi nate asigumba ngaihak amuk waba matek khara amuk nungaiba mayamsina pullaga punsi mapum ama sagadoribani asigumba thaudoksingse thengnaba masing yamanduna ipadi haibu hainarabani ipa dairi nang kari mata wagano asi haina thinjilli wari sarigaida hospital yoraduna gari do parkta thojinlaga khami Giridhari gi matungda Indiraga Brindaga inaduna changminaki makoigi thabak suminaba mi ama nisu mafamduda pau tabadagi hana laktuna leiramle Binod Chiyorami Giridhari ubada Binodna Asami marolda Uncle Roman somda leire haina taki Romendo mamai mamit loina khamle bandage punbana masakto mabu mandre koktadi thoina soktabana arubabudi oiroi hairi adubu makhong oi thambadi yamna nai leng otpa yade haiduna x-ray ama lawsi haire Brinda Roman gi tawriba mawdu urubda ningamdabagi tirangna midudagi tapna senthari Indira Roman gi manakta sansilaga Roman nangbu namit pangba ngamdrabro se namito muta pangthorau Anandisu lali Roman mamit anido tapna pangthori ma Brinda bupure Brinda magi rumalduna Roman gi mitu anido tangsilaga taithoi mara pamdana leiraga litkiba purutudi milamdre lauthoklaga makhutsu karishu bandage ngakta pulsillamle lukhumda tasinduna thamliba purito uraga Brinda thongba poli mana harau paisa pidage tawbada Binodasna paisa hana putopuna pikiba maduda mana khara thongduna dukandar duda paisa namduna pisilambagi sei naba khara leikibaduna purito phattaba maram oiraga Romenda dasa taribra khalai madu natraga Roman gidamakta mana pamdana pot ama thonbada ishwar phawuna yaningdrabra ayuktuda nahan makhaiga manadana thongal lagi
ꯃꯥꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯕ ꯃꯈꯨꯠ ꯐꯥꯎꯕ ꯊꯥꯡꯒꯠꯂꯒ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯍꯟꯕꯤꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤꯁꯦ ꯑꯁꯦꯡꯕ ꯅꯠꯇꯦ, ꯁꯥꯁꯤꯟꯅꯕꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯈꯨꯗꯝꯂ꯫ ꯃꯁꯤꯒꯤ ꯄꯜꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗ꯫ ꯆꯤꯡꯖꯥꯎ ꯑꯃꯅ ꯏꯃꯥꯡꯗ ꯊꯤꯡꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯕ꯭ꯔꯤꯟꯗꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗꯦ꯫ ꯒꯤꯔꯤꯙꯥꯔꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯩꯁꯤꯡꯕꯅ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯒ ꯎꯅꯔꯨꯔꯦ꯫ ꯑꯦꯛꯁ-ꯔꯦ ꯂꯧꯒꯗꯕ ꯇꯦꯛꯅꯤꯁꯤꯌꯟꯁꯨ ꯎꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯃꯦꯟꯕꯨ ꯀꯧꯁꯤꯜꯂꯛꯇꯨꯅ ꯑꯦꯛꯁ-ꯔꯦ ꯂꯩꯕ ꯀꯥꯗꯨꯗ ꯇ꯭ꯔꯣꯂꯤꯗ ꯍꯤꯞꯍꯜꯂꯒ ꯏꯟꯁꯤꯜꯂꯛꯂꯦ꯫ ꯑꯦꯛꯁ-ꯔꯦ ꯂꯧꯕ ꯂꯣꯏꯔꯒ ꯔꯣꯃꯦꯟꯕꯨ ꯇ꯭ꯔꯣꯂꯤꯗ ꯍꯤꯞꯍꯜꯂꯒ ꯑꯃꯨꯛ ꯏꯟꯊꯣꯔꯛꯏ꯫ ꯍꯤꯗꯥꯛ ꯆꯥꯅꯕ ꯑꯃꯗꯤ ꯀꯥꯞꯅꯕ ꯗꯣꯛꯇꯔꯅ ꯏꯔꯒ ꯄꯤꯔꯛꯄꯁꯤꯡꯗꯨ ꯒꯤꯔꯤꯙꯥꯔꯤꯅ ꯁꯨꯅꯕ ꯕꯤꯅꯣꯗ ꯗꯥꯁꯄꯨ ꯊꯥꯔꯒ ꯂꯩꯍꯜꯂꯨꯔꯦ꯫ ꯕ꯭ꯔꯤꯟꯗꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯃꯇꯝꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯗꯣꯝꯆꯥ ꯏꯟꯗꯤꯔꯥꯅ ꯆꯥꯛ ꯊꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯕꯗ ꯑꯌꯨꯛꯀꯤꯗꯤ ꯆꯥꯔꯔꯣꯏ, ꯊꯤꯟꯕꯤꯔꯛꯂꯒꯅꯨ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅ ꯈꯔ ꯉꯟꯅ ꯊꯤꯜꯂꯛꯂꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯅꯕ ꯅꯅꯥꯎ ꯕꯂꯥꯗꯨ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯏꯟꯗꯤꯔꯥ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯒꯤꯔꯤꯙꯥꯔꯤ ꯕꯤꯅꯣꯗ ꯗꯥꯁꯇ ꯑꯣꯟꯁꯤꯜꯂꯒ, ꯕꯤꯅꯣꯗ, ꯅꯪꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯣ, ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯕꯤꯌꯣ, ꯑꯪꯀꯜꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯣꯃꯦꯟ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯏꯄꯥꯈꯣꯏ ꯆꯠꯂꯨꯈꯤꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ, ꯐꯔꯅꯤꯗ, ꯍꯣꯔꯦꯟ ꯆꯥꯛ ꯊꯤꯟꯕ ꯑꯣꯏꯅ ꯂꯥꯛꯂꯒꯦ꯫ ꯏꯕꯦꯝꯃ ꯑꯅꯟꯗꯤ, ꯏꯄꯥ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯅꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯣ, ꯅꯅꯥꯎ ꯅꯨꯄꯤ ꯕꯂꯥꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯪꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯄꯨꯕꯤꯔꯛꯀꯦ꯫ ꯏꯟꯗꯤꯔꯥꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯀꯣꯛ ꯈꯨꯝꯂꯒ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯕꯗ ꯒꯤꯔꯤꯙꯥꯔꯤꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯕꯤꯅꯣꯗ ꯗꯥꯁ ꯄꯥꯛ ꯆꯠꯇꯅ ꯔꯣꯃꯦꯟꯒꯤ ꯃꯅꯥꯛꯇ ꯃꯣꯔꯥꯗ ꯐꯝꯗꯨꯅ ꯕ꯭ꯔꯤꯟꯗꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕ꯭ꯔꯤꯟꯗꯥ ꯔꯣꯃꯦꯟꯒꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯂꯥꯏꯍꯧ ꯂꯩꯕ꯭ꯔꯥ ꯌꯦꯡꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯍꯩ ꯈꯔ ꯂꯤꯛꯅ ꯉꯥꯡꯅꯕ ꯅꯠꯇꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯤꯅꯗꯨꯅ ꯑꯋꯥꯕ ꯀꯣꯛꯅꯕ ꯁꯥꯟꯅꯔꯛꯇꯕꯅꯤ꯫ ꯅꯛꯅꯔꯒ ꯂꯥꯞꯅꯕ ꯃꯔꯤ ꯑꯃꯅ ꯄꯨꯟꯅ ꯂꯩꯔꯥꯏ ꯑꯅꯤꯅ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯊꯝꯕ ꯇꯣꯉꯥꯟꯕ ꯏꯆꯦꯜ ꯑꯅꯤꯒꯨꯝ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯍꯦꯟꯖꯤꯟꯅꯗꯅ ꯈꯕ꯭ꯔꯥꯡꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜꯒꯨꯝꯅ ꯑꯅꯤꯃꯛ ꯄꯟꯊꯨꯡꯐꯝ ꯊꯤꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯣꯛꯄ ꯑꯃ ꯌꯥꯎꯔꯛꯄꯁꯤꯅ ꯕ꯭ꯔꯤꯟꯗꯥ ꯔꯣꯃꯦꯟꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯥꯏꯕꯛꯇ ꯂꯥꯏꯍꯧ ꯂꯩꯕ꯭ꯔꯥ ꯌꯦꯡꯖꯅꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯖꯕꯒꯨꯝ ꯇꯧꯔꯦ꯫ ꯂꯥꯏꯍꯧ ꯈꯔ ꯂꯩꯕꯗꯨꯗ ꯔꯣꯃꯦꯟꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯏꯪꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯏ꯫ ꯃꯈꯣꯡ ꯄꯥꯏꯔꯛꯄꯗꯨꯗ ꯔꯣꯃꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝ ꯃꯈꯣꯡꯗꯣ ꯁꯠ ꯆꯤꯡꯁꯤꯟꯈꯤ꯫ ꯈꯣꯡꯁꯤ ꯌꯥꯝꯅ ꯏꯪꯂꯦꯅ꯫ ꯕ꯭ꯔꯤꯟꯗꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯉꯁꯥꯏ ꯃꯗꯣꯝꯆꯥꯅ ꯄꯨꯔꯛꯄ ꯋꯥꯇꯔ ꯕꯦꯒꯇꯣ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯔꯁꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯆꯪꯈꯤ꯫ ꯅꯔꯁ ꯑꯃꯅ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯋꯥꯇꯔ ꯕꯦꯒꯇꯨꯗ ꯍꯩꯔꯒ ꯕ꯭ꯔꯤꯟꯗꯥꯅ ꯃꯆꯤꯟ ꯆꯦꯠꯅ ꯂꯩꯁꯤꯜꯂꯒ ꯄꯨꯔꯛꯇꯨꯅ ꯈꯨꯗꯩ ꯃꯆꯥ ꯑꯃꯅ ꯌꯣꯝꯂꯒ ꯔꯣꯃꯦꯟꯒꯤ ꯃꯈꯣꯡꯗ ꯊꯝꯃꯤ꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦꯗꯣ꯫ ꯕ꯭ꯔꯤꯟꯗꯥ, ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯋꯥꯔ ꯃꯤꯅ ꯇꯥꯔꯒ ꯚꯥꯞ ꯐꯠꯇꯕ ꯈꯟꯈꯤꯅꯤ꯫ ꯕꯤꯅꯣꯗ ꯗꯥꯁ ꯍꯤꯟꯗꯤ ꯂꯣꯟꯗ, ꯚꯥꯕꯤ, ꯇꯜ ꯈꯔ ꯂꯩꯔꯨꯒꯦ, ꯚꯥꯕꯤꯗꯤ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ꯫ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯃꯤ, ꯌꯥꯅꯤꯗ ꯚꯩꯌꯥ, ꯂꯩꯕꯤꯔꯨꯅꯨ꯫ ꯕꯤꯅꯣꯗ ꯗꯥꯁ, ꯑꯩ ꯇꯜ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯅꯣꯗ ꯇꯜ ꯂꯩꯕ ꯊꯣꯛꯈꯤ꯫ ꯅꯔꯁ ꯑꯃ ꯔꯣꯃꯦꯟꯒꯤ ꯑꯅꯥꯕꯒꯤ ꯐꯥꯏꯜ ꯌꯦꯡꯂꯒ ꯑꯁꯥꯃꯤ ꯂꯣꯟꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯀꯗꯕ ꯂꯩꯔꯤ, ꯂꯤꯡꯖꯣꯜꯗ ꯑꯣꯏꯅ ꯀꯥꯞꯂꯁꯤ, ꯃꯈꯥ ꯇꯥꯅ ꯅꯪꯕꯨ ꯑꯅꯥꯕꯁꯤꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯃꯤ, ꯃꯥꯅꯤ ꯃꯦꯗꯥꯝ꯫ ꯅꯔꯁꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯈꯔ ꯑꯃꯨꯛꯇ ꯁꯤꯊꯕꯤꯔꯣ꯫ ꯕ꯭ꯔꯤꯟꯗꯥꯗꯨ ꯑꯃꯨꯛꯇꯁꯨ ꯇꯧꯔꯛꯇꯕ ꯊꯕꯛꯇꯨꯕꯨ ꯃꯄꯨꯔꯣꯏꯕꯅꯤꯁꯨ ꯍꯥꯏꯔꯨꯔꯦ꯫ ꯔꯣꯃꯦꯟꯗꯤ ꯃꯈꯨꯠꯁꯨ ꯕꯦꯟꯗꯦꯖ ꯌꯦꯠꯄꯅꯤꯅ ꯃꯈꯨꯠꯇꯣ ꯄꯥꯏꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯕ꯭ꯔꯤꯟꯗꯥ ꯋꯥꯈꯜ, ꯄꯨꯛꯅꯤꯡ, ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯝꯗ
Wabana humang anapi kar'i na sina haribasina tawdabasu yadri mana tawdragana na suna tawbatabani ma ama leiraga magi mamangda na suna mangonda taglamdana tawrure mana waraugani adu hek magi mamangda tawkrabasu mana tasingnasu yaninggadaba mande masidi chanabini na sudi makuta serinsa hidak singba loiduna leire romensu ikaijaduna masado kichikirum tawrigani kongrau ki kochido longthoknaba hotnari nurse do mamai hafet laithoki brindadi mamai kan khatai he yaroi ai tawjirage wahaido hairaga mamai do hayai amunba muk ngangladuna makhuto nikna kochido longthokpa hone romensu ikai ba khangi nasna haibadugi maong tanaba ningjolgi mapagi khungraudo brindana sitharaga paiduna lei romen tokphom khangdana ikai rubasu yadaba matang oimanina punama angang machagum khangba taki nasna hidak kapa loraga brindagi makhutta nasingdo piraga noyu hai brinda noyba taki romen hainadabagum tawna khangi adugi matungda brinda khungawdo amu singkhalpire he taibang pan miyoibagi punsida manipuri singi samaj da chatnariba tongan punsigi maong singse khaluragadi yamna nungsiningaini maitai samajigi chatnabise yamna luba amadi yamna liraba chatnabi amani yamna thak wangi haina lawbusu yai phajaba niti niyam amagi makhada imung amagi khwaidagi ahanda ikubok nupi oiragana inenbok ima ipa ine khura domja yamba iche inau ichan asumna khairi maceda mokpana thamgadaba vyavhar mabungna macanda yengadaba mi'yeng macin manaugi marakta nupi cheni noida loinagadaba thiraba matungda mataimada manau nupida yengadaba mi'yeng loinagadaba maong yamna kupi manipuri singidi imbalon habise turelgi leingoi mukupi hainei masingsu turelgi leingoi macingmuk yamlamgani malengi atai lamna khangbiba walabasu piklaba jinglaipa matasida imbalongi maongse kumna haiphet nainaduna yengiba matamda irai laidabagum khajitang cheksinba watpada dasa hekta tagadaba maong yamna lairi khajitang cheksinba watuna soikibda miwa ngangnanaba machak pusiduna awaba kaya nangrigani maitai samajgi khwaidagi miwa ngangnagana samaj amasu oiri brindana ngasi tariba dasa asima khudam amani matai manau natabada matai manau manaba hotnaba yamna naknagadaba mari amana lapna leirabasu karamna waroidoribano asumna laikisanu tallaiba chatkiba binodas paratha ahum khak yomlaga purakle anandida piraga babi paratha leiramduna paratha asaba oina leiraknabani yamna hawe aigi charakle mana pijaningbodo brindana lawkhrabani soidana sabirani khanjari mana pamjaribadi brindaga maga awai akhun tawnaduna wari saraga khara hena naksingnabani madi hauja anirak suk ikai banangkhrabani nasidi brindado binod puthoine hena nungsidaba poknudabagum tawni makhoigi thabak ama chenbibaduna su oirambasu yai makhut masa sengna hamdolaga paratha ama dasta plate amada haplaga pi baya paratha sasi ai itom chaba yamanai binod paratha tu loi brinda paratha do chaba hore mana hauna chaba ubra binoda ki mapukningna penjabagum tawre pamjaba mida pamjaba poto pamna sabi simuk nungaiba kadaidagi lawrudage dasna brindabu pamjabagi chang kharagi hena wangkhalakpagum tawi dasto pakhik chatpa ngamdaduna morada famlaga yengjaningba sakam amana mamangdagi hendoktrabanina brindabu huran yengdaba sana yengni matamdi asum thengjilagle numidang waramgi pung 5 tarakle
गिरिधारी बला पुरगा टिफिन कैरियर अमदा रोमेन अमदी ब्रिंदाना चानबा चाक थिलई तुमदबा फिरोल खरसु याउरई गिरिधारी ना हरई दास नंदी चलमद्री थेंगले चटनबा तौरो वारी पुनमक हिंदी अमदी असामीस ना सानबा गापनी दास फनी अंकल रोमेन बाबू आई अमुक यौरगे बाबी अमुक यौरगे हयेंग अयुक nganta लाके दास चक्रे ब्रिंदासु दास चक्किबदो वाई खरा हेक संबगुम तोगी बलादो रोमेन की मसक्तु उबदा यामना नुंगाइरमदे दादा नंगबु गारीदगी कुंथबदो खरा चेक्सिन येंगाबा कुंथबा याद्रो हयेंग मखैगी फुरित हनबगा सुलित लिलुरनु असेंबसु रोमेन फुरित अहनबदो लेलमद्रबा मा वाखलदो खलमनो फुरित अहनबा लिटलुबदुना थोकपा एक्सीडेंटनी हाबसे याममक चुमलबनी रोमेन बिरसु खल्ली अमंगसिना हारिबसे चुमिदा मेहा फुमदना वारी सनरे बला लापदुदा ब्रिंदा मपांग अमा यावबनिना वारी सनदुना पथाजबा यारनी मखोय अनीदी खरसु चानजबनी तुमने हिपनबा फिरोल कांकल इंदिराना हाबलकपदुना यारद्रा हंगलमलगा गिरिदारी चक्रे अहनसिना लमलानबा मखोय अनीगिदमक्ता मपागुमना होटनबिरी मसिसु अतांगबनी गिरिदारी चक्रबा तुंगदा ब्रिंदा बेसिन लरिबदुगी मनाक्ता संगना मखुद मसा साबोनोजना सेंगना हामदोकलुरे बलाना पुरकपा टिफिन कैरियर की पात्र सिंगदो अमममता ओइना लौथोरई मदोमचा इंदिराना निंथीना सेमलगा पिरकपनी कोबीगा हवाई मटेकी चंफुट थाव गौदना जायरगा पिरकपा मरगल हवाई मुक थोंबा अनंदीना पामजबा बेलेंड्री इरोनबा अमसु यावरई प्लेट मचादुदा चाक खरा खाइदोगले तेंखोट अमदा हवाई थोंबदो खाइदोगले मेरगल अयाइबदुसु थुम खरा गा प्लेट मसीदा हापलगा थमी तारोमेन चाक खरा चाबा याबा येंगसे ब्रिंदा फदीदु इसिंग खरा किकलगा फदी अतोपदुना रोमेनगी ममाय अमदी मसिंबादो निंथीना तैथोकपिरी मागी सेवादो उबदा बलाना मुन्ना येंगलगा दादा नंगसे खरा कुइना नारबदी इचे आनंदी से दादागी सेवा तौबा खरादी हयजरनी खंगलेदा इबेमा नचे आनंदी से मयुमदा नुंगाइना लेजरमगदबदा आइना मफमसिदा पुबिरक्तुना वहनबिरेदो रोमेनगी वहाइदुना ब्रिंदागी थमोइदा तंगलाउना पानबगुम तौई माना हेक असुमना हारकपसिना ब्रिंदाबु वाखल नुंगाइना खंजगे तौरकपदा अकायबा हेक्तमक पिबीबा अवाबदा अमुक हेक्ता पुथबिबगुम तौरी कोमदा तारबा मबुक कंगी हंगोई बोराबीना तपना तपना होटनादुना अताउबा थमना अमगी मथक्ता तोंजरे नेहाक थमना मथक्ता सोर असांगबा अमा होदोक्चरगा लैराई यौनबा कन्ना तोंजबनी लैराईदा ममांग थंगबगी मखोंग अनीदुना नपलगा मसागी अरुंबदो चिंखतनबा होनाजै अपिकपा मखोंग अनीदुना चिंखतपा ngamjadaduna isingda amuk ontharaktuna hanagi phibamde hekta takiba gindasu phanakana thabak thak tudagi kakhatnaba honajabni adubu romengi thauna hatpa wangangduna mabusu komdagi kakhatpa ngamhanbidre wadi ngangde thamoi manungtadi ma kapningba porale romengi mamai mi singdokpa loiraga sakto mana injagi khanjabani romena balada बेमा चम्मच तो खरा लालू बला चम्मच तो लौरगा रोमेन दपी बेंडेज येतपनीना चम्मच पाइबदो मौंग ताद्रे चाक तो अहानबा कोटलगा खतपदा चम्मच तो पैरबनी तंखाय अमदी चाबा हैजबा अंगांगना चाबगु मखादा ताथोक्रे मागी मतौदो नुंगिंबा अमसु यावरे याररोय खंगलदुना ब्रिंदा संसिलगा चम्मच तो माना पाइरगा चाक इंबिरुरे मखुना nga ayaibudu थुम खजितंग हाबलगा सेटलगा चाकतुगा यामना मुन्ना तोटली मखुतो हामदोकपा नुंगाई ड्रमाले मखुना चाकतो अदुम इल्ले माना अमुक्तंग असुमना इंजगी खनखिबदी
ꯍꯣꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯔꯣꯃꯦꯟꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯄꯣꯛꯈꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯌꯥꯈꯤꯗꯕ ꯃꯇꯥꯡꯗꯨꯗꯁꯨ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯔꯣꯃꯦꯟꯅ ꯀꯟꯅ ꯌꯥꯈꯤꯗꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯔꯣꯃꯦꯟꯅ ꯃꯌꯥ ꯀꯥꯈꯠꯇꯨꯅ ꯆꯥꯕꯗꯨꯗ ꯕ꯭ꯔꯤꯟꯗꯥ ꯃꯅꯤꯡ ꯇꯝꯖꯕꯒꯨꯝ ꯇꯧꯔꯦ, ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯕꯂꯥꯒꯤ ꯃꯃꯥꯡꯗ ꯔꯣꯃꯦꯟ ꯃꯌꯥ ꯀꯥꯈꯠꯀꯗꯕꯗꯣ ꯍꯦꯛ ꯏꯀꯥꯏꯖꯩ꯫ ꯕꯂꯥꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ "ꯗꯗꯥ, ꯏꯆꯦꯅ ꯆꯥꯛ ꯏꯟꯕꯁꯦ ꯎꯕꯗ ꯑꯩꯗꯤ ꯇꯤꯟꯕꯨ ꯌꯣꯠꯂꯦ"꯫ ꯕ꯭ꯔꯤꯟꯗꯥꯗꯨ ꯃꯅꯥꯕꯨ ꯋꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯔꯁ ꯑꯃꯁꯨ ꯇꯥꯟꯖꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯑꯁꯥꯃꯤ ꯃꯔꯣꯟꯗ "ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯩꯗ ꯑꯅꯤꯁꯦ, ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔ ꯃꯥꯜꯂꯦ, ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ, ꯂꯝ ꯂꯥꯞꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯂꯪꯐꯩꯗ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅꯤꯀꯣ"꯫ ꯕꯂꯥꯅ ꯉꯥꯡꯕ ꯋꯥꯉꯥꯡ, ꯅꯔꯁꯇꯨꯒꯤ ꯍꯥꯏꯔꯛꯄ ꯈꯣꯟꯐꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯅꯕ ꯁꯤꯟꯕꯤꯕꯒꯨm ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯟꯗꯥꯅ ꯐꯅ ꯌꯥꯝꯅ ꯑꯆꯦꯠꯄ ꯃꯔꯤꯗꯣ ꯍꯦꯟꯅ ꯆꯦꯠꯍꯟꯅꯤꯡꯂꯕꯁꯨ ꯔꯣꯃꯦꯟꯒꯤ ꯊꯃꯣꯏꯗꯗꯤ ꯕ꯭ꯔꯤꯟꯗꯥꯅ ꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯏꯟꯕꯤꯕꯅꯤ ꯈꯜꯂꯒ ꯃꯤꯀꯨꯞꯇꯨꯗ ꯕ꯭ꯔꯤꯟꯗꯥꯕꯨ ꯃꯃꯥ ꯑꯣꯏꯅ ꯎꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ? ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯥꯡꯂꯨꯞꯇꯨꯒꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯍꯥꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯅꯕ ꯂꯥꯞꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯣꯟꯅ ꯊꯨꯞꯅ ꯙ꯭ꯌꯥꯟ ꯇꯧꯅꯔꯤ꯫ ꯔꯣꯃꯦꯟꯅ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯅꯛꯅ ꯂꯩꯃꯤꯟꯅꯔꯒ ꯏꯟꯈꯠꯂꯛꯄꯒꯤ ꯈꯝꯊꯦꯡꯅ ꯉꯥꯎꯅꯕ ꯅꯨꯡꯁꯤ ꯏꯄꯥꯛ ꯑꯃꯗ ꯂꯩꯔꯒ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ? ꯆꯥꯛ ꯏꯟꯖꯔꯤꯕ ꯃꯥꯅꯗꯤ ꯊꯃꯣꯏꯒꯤ ꯋꯥꯡꯂꯕ ꯏꯍꯨꯜ ꯑꯃꯒꯤ ꯃꯄꯥꯜ ꯇꯥꯡꯂꯒ ꯏꯊꯛ ꯏꯄꯣꯝ ꯍꯧꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯏꯟꯖꯕꯗꯣ ꯆꯥꯔꯤꯕ ꯃꯥꯅꯗꯤ ꯏꯃꯥꯅ ꯏꯟꯕꯤꯕꯅꯤ ꯈꯜꯂꯒ ꯆꯥꯔꯤ꯫ ꯑꯌꯦꯡꯕ ꯚꯥꯕꯣꯛ ꯑꯅꯤꯗꯨꯅꯗꯤ ꯀꯗꯥꯏ ꯌꯧꯅ ꯈꯟꯕꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯔꯣꯃꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯅ ꯐꯗꯤꯗꯣ ꯄꯥꯏꯔꯒ ꯔꯣꯃꯦꯟꯒꯤ ꯃꯆꯤꯟꯗꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯦ꯫ ꯔꯣꯃꯦꯟꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯌꯥꯕ ꯇꯥꯔꯦ꯫ ꯔꯣꯃꯦꯟꯅ ꯆꯥꯕꯒꯤ ꯄ꯭ꯂꯦꯠꯇꯨꯗ ꯕ꯭ꯔꯤꯟꯗꯥ ꯃꯥꯒꯤ ꯆꯥꯛ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯦ꯫ "ꯕꯂꯥ, ꯏꯆꯦꯒ ꯆꯥꯛ ꯈꯔ ꯆꯥꯈꯤꯁꯤꯗꯅ"꯫ ꯕꯂꯥꯅ ꯀꯨꯝꯂꯩ, "ꯏꯆꯦ, ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯦ, ꯆꯥꯔꯔꯣꯏ"꯫ ꯕ꯭ꯔꯤꯟꯗꯥ, "ꯑꯗꯨꯗꯤ ꯏꯆꯦ ꯆꯥꯛ ꯆꯥꯈꯤꯒꯦ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯕꯂꯥ ꯔꯣꯃꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯨꯃꯥꯏ ꯍꯨꯝꯕꯤ ꯔꯣꯃꯦꯟꯒꯤ ꯂꯥꯏꯕꯛꯇ ꯂꯥꯏꯍꯧ ꯂꯩꯕ꯭ꯔꯥ ꯌꯦꯡꯈꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯕ꯭ꯔꯤꯟꯗꯥ ꯀꯣꯜ ꯂꯤꯛ ꯁꯦꯡꯅ ꯐꯦꯡꯗꯣꯛꯂꯨꯔꯦ꯫ ꯊꯕꯛ ꯑꯃ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯇꯨꯝꯅꯕ ꯃꯥꯒꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯕꯂꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯝꯐꯝ ꯁꯦꯝꯃꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯦ꯫ ꯔꯣꯃꯦꯟꯒꯤ ꯇꯨꯝꯂꯝꯗꯥꯏꯗ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯀꯥꯡꯈꯜ ꯅꯤꯡꯊꯤꯅ ꯊꯥꯗꯨꯅ ꯔꯣꯃꯦꯟ ꯄꯣꯊꯥꯍꯜꯂꯦ꯫ ꯔꯣꯃꯦꯟꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯕꯂꯥꯒ ꯕ꯭ꯔꯤꯟꯗꯥꯒꯁꯨ ꯃꯈꯥꯗ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯅꯥꯕ ꯑꯃꯗꯤ ꯁꯦꯕꯥꯔꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯕ꯭ꯔꯤꯟꯗꯥ ꯃꯤꯀꯨꯞ ꯑꯃ ꯇꯨꯝꯊꯔꯨꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯤ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯑꯃꯅ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯦ꯫ ꯕ꯭ꯔꯤꯟꯗꯥ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯛꯏ꯫ ꯅꯥꯍꯩꯔꯤꯕꯗꯣ ꯔꯣꯃꯦꯟ ꯑꯣꯏꯔꯝꯂꯦ꯫ ꯕ꯭ꯔꯤꯟꯗꯥ ꯔꯣꯃꯦꯟꯕꯨ ꯍꯟꯅ ꯀꯧꯏ꯫ ꯔꯣꯃꯦꯟ ꯈꯨꯝꯂꯛꯏ꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ, "ꯅꯥꯍꯩꯔꯤꯕꯗꯨꯕꯨ ꯌꯥꯝꯅ ꯅꯥꯔꯕ꯭ꯔꯣ"꯫ ꯔꯣꯃꯦꯟ, "ꯍꯥ, ꯑꯩꯕꯨ ꯅꯥꯍꯩꯈꯤꯕ꯭ꯔꯅꯦ"꯫ ꯕ꯭ꯔꯤꯟꯗꯥ, "ꯔꯣꯃꯦꯟꯅ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜꯗꯅꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯁꯦ"꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ, "ꯑꯣꯍ, ꯑꯩꯗꯤ ꯑꯋꯥꯕ ꯃꯪ ꯑꯃꯗ ꯌꯥꯝꯅ ꯇꯥꯝꯂꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯦꯗꯅ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏꯗ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯪꯂꯛꯏ, "ꯃꯪꯗ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯄꯤꯔꯨꯔꯕꯒꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ"꯫ ꯔꯣꯃꯦꯟ, "ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗ ꯅꯉꯣꯟꯗ ꯂꯤꯔꯁꯤꯔꯅꯦ? ꯂꯤꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯣ ꯑꯍꯤꯡꯗ ꯃꯪꯗꯕꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯣ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ, "ꯂꯤꯕꯤꯌꯣ ꯀꯩꯗꯧꯕꯒꯦ? ꯋꯥꯗꯨꯅꯇ ꯂꯥꯛꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯑꯍꯤꯡꯗ ꯃꯪ ꯇꯝꯂꯨꯕꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯃ ꯂꯥꯛꯂꯕꯁꯨ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯇꯥꯖꯒꯦ, ꯂꯤꯕꯤꯔꯣ"꯫ "ꯑꯍꯤꯡꯁꯤꯅ ꯍꯦꯟꯅ ꯇꯨꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯨꯡꯐꯝ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯃꯤ"꯫ ꯔꯣꯃꯦꯟ, "ꯑꯗꯨꯗꯤ ꯑꯩ ꯂꯤꯔꯒꯦ, ꯅꯪꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯣꯀꯣ꯫ ꯃꯪꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯁꯤꯗ ꯅꯪꯅ ꯄꯨꯛꯅꯤꯡꯗ ꯂꯥꯟꯅꯗꯤ ꯈꯜꯂꯨꯅꯨꯀꯣ"꯫ ꯔꯣꯃꯦꯟ, "ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯕꯒꯨꯝ ꯇꯧꯏ"꯫ ꯑꯍꯥꯟꯕ ꯋꯥꯍꯩꯗꯣ ꯍꯦꯛ ꯇꯥꯕꯗ ꯕ꯭ꯔꯤꯟꯗꯥ ꯃꯁꯥ ꯁ꯭ꯋꯥꯏ
ꯂꯥꯎꯕꯒꯨꯝ ꯇꯧꯏ ꯃꯈꯥ ꯇꯥꯅ ꯑꯉꯥꯡꯗꯣ ꯃꯈꯣꯡ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯕꯒꯨꯝ ꯇꯧꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯃꯈꯣꯡꯗ ꯈꯣꯡꯕꯤꯁꯤ ꯃꯈꯨꯠꯇ ꯈꯨꯖꯤ ꯃꯅꯥꯗ ꯁꯅꯥ ꯂꯣꯏꯅ ꯁꯤ ꯑꯃꯠꯇ ꯋꯥꯠꯇꯦ ꯑꯩꯅ ꯑꯉꯥꯡꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯔꯦꯡꯕꯥꯟꯗ ꯅꯨꯡꯁꯤꯅ ꯇꯣꯡꯍꯜꯂꯒ ꯄꯨꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤ ꯑꯁꯨꯝ ꯆꯠꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥꯗ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯗꯨꯁꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯅ ꯉꯪꯔꯥꯟꯅꯕ ꯅꯨꯃꯤꯠꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯊꯧꯒꯥꯏ ꯂꯣꯏꯗꯨꯅ ꯆꯪꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯕ ꯎꯏ ꯅꯨꯃꯤꯠꯀ ꯊꯥꯒ ꯃꯊꯧ ꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯇꯨꯔꯦꯜꯗꯣ ꯒꯪꯒꯥꯔꯥ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯇꯨꯔꯦꯜꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯁꯨ ꯎꯕꯒꯨꯝ ꯇꯧꯏ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯃꯟꯗꯤꯔꯗꯨꯒꯤ ꯃꯇꯣꯟꯗ ꯑꯃꯨꯛꯁꯨ ꯐꯤꯔꯥꯜ ꯑꯉꯧꯕ ꯑꯃ ꯍꯥꯏꯕ ꯎꯏ ꯑꯩꯅ ꯆꯠꯂꯤꯕꯗꯣ ꯃꯐꯝꯗꯨ ꯇꯥꯅ ꯆꯠꯄꯒꯤ ꯋꯥꯈꯜꯗꯅꯤ ꯑꯗꯨꯕꯨ ꯆꯤꯡꯗꯣ ꯀꯥꯕ ꯇꯥꯔꯕꯗꯤ ꯇꯨꯔꯦꯜꯗꯣ ꯍꯥꯟꯅ ꯂꯥꯟꯕ ꯇꯥꯕꯅꯤ ꯇꯨꯔꯦꯜꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯛꯈ꯭ꯔꯦ ꯑꯁꯣꯝ ꯃꯥꯡꯕꯒꯤ ꯇꯣꯔꯕꯥꯟꯗꯣ ꯌꯥꯝꯅ ꯇꯥꯝꯅ ꯎꯈꯤ ꯇꯣꯔꯕꯥꯟꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ ꯃꯥ ꯑꯆꯠ ꯑꯋꯣꯛ ꯍꯤ ꯂꯥꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯍꯤꯗꯨꯗ ꯑꯩ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯀꯥꯈꯠꯂꯒ ꯇꯣꯡꯗꯨꯅ ꯏꯄꯥꯛꯇꯣ ꯂꯥꯟꯊꯣꯛꯂꯦ ꯏꯄꯥꯛꯇꯣ ꯂꯥꯜꯂꯒ ꯑꯩꯒꯤ ꯈꯣꯡꯆꯠ ꯂꯣꯏꯗ꯭ꯔꯤꯕꯅ ꯑꯉꯥꯡꯗꯣ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯅꯨꯡꯕꯥꯟꯗ ꯇꯣꯡꯍꯜꯂꯒ ꯉꯝꯕ ꯆꯤꯡꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯟꯗꯤꯔ ꯌꯧꯔꯛꯂꯦ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕ ꯄꯣꯛꯏ ꯃꯟꯗꯤꯔ ꯃꯇꯣꯟꯒꯤ ꯐꯤꯔꯥꯜ ꯑꯉꯧꯕꯗꯣ ꯀꯟꯅ ꯍꯥꯏꯔꯤ ꯃꯟꯗꯤꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯕꯒꯨꯝ ꯇꯧꯈꯤ ꯈꯣꯟꯖꯦꯜꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝꯅ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯑꯩꯅ ꯃꯈꯥꯗ ꯌꯦꯡꯊꯔꯝꯕ ꯉꯛꯁꯦ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯨꯕꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯉꯥꯛꯇꯅ ꯄꯨꯡꯉꯧ ꯉꯧꯅ ꯁꯦꯠꯄꯤ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤꯅ ꯃꯟꯗꯤꯔꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯥꯔꯤꯗ ꯂꯦꯞꯂꯒ ꯑꯩꯕꯨ ꯃꯈꯨꯠ ꯈꯠꯂꯒ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯕꯒꯨꯝ ꯎꯈꯤ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯂꯤꯕ ꯑꯉꯥꯡꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯃꯆꯥ ꯑꯅꯤꯗꯣ ꯈꯨꯔꯒ ꯅꯣꯛꯂꯛꯈꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯨꯔꯇꯤꯗꯣ ꯎꯈꯤꯗ꯭ꯔꯦ ꯃꯐꯝꯗꯨ ꯆꯤꯡꯗ ꯄꯥꯏꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗꯤ ꯕ꯭ꯔꯤꯟꯗꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯒꯤ ꯑꯅꯥꯕ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯁꯛꯇꯝ ꯌꯥꯝꯅ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯕꯨ ꯑꯩ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯟꯗꯤꯔ ꯃꯅꯥꯛ ꯌꯧꯔꯦ ꯑꯉꯥꯡꯗꯨꯕꯨ ꯂꯦꯡꯕꯥꯟꯗꯒꯤ ꯊꯥꯡꯊꯔꯒ ꯉꯥꯏꯍꯥꯛ ꯃꯟꯗꯤꯔꯒꯤ ꯁꯤꯔꯤꯗꯨꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯦ ꯃꯐꯝꯗꯨꯗ ꯃꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯝꯕ ꯑꯉꯧꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯃꯟꯗꯤꯔꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯩꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯟꯗꯤꯔꯒꯤ ꯈꯥꯔꯤꯕ ꯋꯥꯜꯗꯣ ꯄꯥꯏꯔꯨꯕꯗ ꯃꯤꯡꯁꯦꯜ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯂꯩꯆꯤꯜ ꯊꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯡꯁꯦꯜꯗꯣ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯃꯤꯡꯁꯦꯜꯗꯣ ꯈꯨꯠꯅ ꯈꯔ ꯅꯥꯜꯂꯨꯕꯗ ꯃꯅꯨꯡꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯠ ꯑꯅꯤꯃꯛ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯈꯥꯡꯕ ꯇꯥꯈꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯕ꯭ꯔꯤꯟꯗꯥꯅ ꯀꯔꯤ ꯇꯧꯔꯦ ꯇꯥꯔꯣꯃꯦꯟ ꯔꯣꯃꯦꯟ ꯃꯈꯥ ꯇꯥꯔꯦ ꯑꯩ ꯋꯥꯔꯤ ꯃꯈꯥꯗꯣ ꯂꯤꯔꯔꯣꯏ ꯇꯣꯛꯂꯒꯦ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯌꯣ ꯑꯩ ꯋꯥꯔꯤꯗꯣ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯔꯣꯃꯦꯟ ꯑꯩ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯎꯈꯤꯕ ꯃꯨꯔꯇꯤꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤꯕꯒꯤ ꯋꯥꯅꯤ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯔꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯎꯔꯨꯔꯕꯒꯦ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯏꯆꯤꯜ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯀꯔꯝꯅ ꯐꯣꯡꯗꯣꯛꯅꯁꯤꯒꯦ ꯃꯪꯒꯤ ꯄꯥꯎꯗꯝꯁꯤꯕꯣ ꯕ꯭ꯔꯤꯟꯗꯥ ꯐꯣꯡꯗꯣꯛꯄꯤꯌꯣ ꯀꯩꯗꯧꯕꯒꯦ ꯃꯤ ꯀꯅꯥꯁꯨ ꯇꯥꯒꯗꯕ ꯂꯩꯇꯦꯌꯦ ꯕꯂꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯌꯦ ꯔꯣꯃꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯃꯟꯗꯤꯔꯗꯨꯗ ꯂꯩꯔꯝꯕ ꯃꯨꯔꯇꯤꯗꯣ ꯅꯪꯒꯤ ꯐꯤ ꯊꯣꯡꯗꯕ ꯃꯨꯔꯇꯤ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯕ꯭ꯔꯤꯟꯗꯥ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯈꯪꯕꯒꯨꯝ ꯇꯧꯏ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯕ ꯔꯣꯃꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯖꯕꯒꯨm ꯇꯧꯈꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯒꯨꯝ ꯇꯧꯔꯛꯏ ꯖꯧꯕꯟꯒꯤ ꯏꯊꯛ ꯈꯔꯁꯨ ꯍꯧꯔꯛꯄꯒꯨꯝ ꯇꯧꯈꯤ ꯑꯃꯨꯛꯁꯨ ꯈꯟꯖꯔꯛꯏ ꯋꯥꯔꯤꯁꯤꯕꯨ ꯇꯥꯔꯝꯃꯦꯅꯦ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯕꯤꯒꯦ ꯈꯜꯂꯛꯂꯕ ꯖꯥꯠꯂꯥ
Ngihak tumin leirure, ikaiba khara phara male, makha hangba kiraktre, Brinda yam tapna tamen wari makhadi. Makhaduda ni aina yamna ngaklibase, murtiduna aibu manungda changlau haina makhut khatlaga kauri ado aina mingseldudagi ubani ai tasengna kiba puklami asumna makchana riyaida tau sangraba masama u faraba nupa amasu masada mafi amata yaudana nangi nanaktamna karimata kidana changsinkre ai yamna pakhatlami magi chawraba masaduna khankibana nangi nasak uba phangkidre ai gyan punamak mangki mikuk amagi matungda inakta phamlamba angangdo masu mafi yaudana khuji sana dhatugi leiteng loina lauthoklamlaga murtidugi manak tamna mandir manungda thuna changkhre magi masado asum piksinkre mana murtidugi manak yawdagi uprakna sitlaga changkhibagum tawi mikuk amagi amuk matungda ngasai nupado angangdu ubada hanggoira male thuna mamai leiraga thorle angangdusu adum ukidre thangnaba mikuk amadadi angangdo nupidugi garbanungda changkhrabagum nupidugi mapukto asum kangthoraki aina yamna kina lauge hotnabada sinse hajinbagum tawki madadagi nangna hawdorakpaga mapa chanana aigi mangdoiki mikap thorakpada aigi khut yet thambase khu makhada nanduna leramki nangna hawdorakpaduda mapa charuduna khutse satokibani khutse hawdi phawa nansillu maduna sasing hawri loikidraba aigi manglandugi makha taba waridi adum mafang khangkidredo romena matamduda mangi warido ningsingluraga taibangpandugi miyoibugi punsiga changnamnaduna yengki Brinda na hari kadaino khutto amukta bibiyo ai chakna paijege Brinda romena tumliba phamungna kakatuna famlaga romengi maputto sajing hawa phanaba pabiri romengi mangi wariduna Brindabu amuk hena matum rang hauhanbagum tawre ahingi pung ani tarapagi kangsi makoi anirak hanna kang launa yerakpa tai Brindana makhut noiduna seba tawbududa romendo amuk hanna tumthakre Romengi mangi wariduna Brinda tumthakraba romengi maithongda nungsini yenglaga hitna kapsai milugi pirangna lepa leitana romengi mathakta kyarak hanna taki romena tumningai gyan tadingaisna nungsiba romengi laibakta amutangdi pena sutjaningki adubu mana lana khalluba mikupta chumna phurit amatang thonjaruba phawbada ishwari yaningdabagum romenbu awabada tahanbiki lona laibakta amutang masa khangna chukluraga nungsiba magi thawai amuk ubikhrabadi kamdawani adugi sarokudi awaba michak khangla apamba thadokraga nungsibana inakta lengna leigadaba oirabadi aina fana pamjarusu magi laibaktadi chuplaroi Brinda apambado pangthokkhidre nupi macha baladi nungaina floor da thariba phamungda tumni jat masenina madugi mathakta miyoiba masenina tokna dinarabanina nungsinare leiminarabadi hawdongdasu nungsinari hainabagum balana Brindabu macegum khanjai paisa pamba kangbuna maral karisu leijadaba balagi mapa labangobu paisagi marai khara tawrudamakta nomaina kaptuna hatkibani madugi maramna makhoi imung punna Guwahatida mayum honglakibani maraibag thihawrabi Indira nupa yaudana sanglaba punsi ama lengadori macha ani thuna chawba ngaijaba natana atopa asa leijade Brinda do wakal asung khalambadagi romengi manakta nakna changsilaga machinna romengi mana mayada naksilaga romengi makhut pairaga tumthakre karigino Brindana romengi mangi wari taruraba romengi hena apama pokliba bala mikap thorakpada manakta masi anandi leramdrabda koyen yelehi hawgatlaga romengi kangkhal haigatlaga yengnuba matamdadi masi anandi romengi manakta romengi makhut pairaga nungaini tumduna leramne
ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯆꯍꯤ ꯃꯇꯥꯡꯗꯗꯤ ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯐꯥꯔꯛꯂꯕꯅꯤꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯅꯟꯗꯤꯅ ꯑꯩꯒ ꯇꯨꯃꯤꯟꯅꯕꯗ ꯄꯦꯜꯂꯛꯇꯗꯨꯅ ꯉꯁꯤ ꯅꯣꯡꯃꯇꯪ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯨꯅ ꯂꯥꯏꯀꯟꯅꯔꯤꯉꯩꯁꯤꯗ ꯅꯨꯄꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤꯁꯨ ꯀꯂꯛ ꯈꯝꯕꯟꯗꯤ ꯆꯥꯎꯕ ꯖꯥꯠ ꯑꯣꯏꯔꯦ ꯕꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅꯤꯡꯂꯛꯇꯗꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯕ꯭ꯔꯤꯟꯗꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯗꯨꯅ ꯄꯥꯝꯃꯨꯅ ꯔꯣꯃꯦꯟꯒꯤ ꯐꯃꯨꯡ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯥꯗ ꯕꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯈꯥ ꯇꯥꯅ ꯇꯨꯝꯈꯤ꯫ ꯕꯂꯥꯅ ꯈꯪꯈꯤꯗꯕ ꯃꯥꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯇꯧꯗꯨꯗ ꯕꯂꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯃꯆꯦ ꯑꯅꯟꯗꯤꯕꯨ ꯎꯔꯒ ꯅꯣꯛꯅꯤꯡꯕ ꯄꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯦ, ꯕꯂꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤ꯫ ꯃꯥꯒꯤ ꯄꯥꯕꯨꯡ ꯒꯤꯔꯤꯙꯥꯔꯤ ꯃꯆꯥ ꯂꯧꯕ ꯂꯥꯛꯏ꯫ ꯒꯤꯔꯤꯙꯥꯔꯤꯅ, ꯀꯗꯥꯏ ꯔꯣꯃꯦꯟ, ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯉꯁꯤꯗꯤ ꯉꯔꯥꯡ ꯂꯧꯈꯤꯕ ꯑꯦꯛꯁ-ꯔꯦꯒꯤ ꯔꯤꯖꯜꯠꯁꯨ ꯐꯪꯒꯗꯕꯅꯦ꯫ ꯑꯗꯨ ꯅꯆꯟꯁꯦ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤꯅ ꯑꯃꯨꯛ ꯏꯄꯥ ꯄꯨꯕꯤꯈ꯭ꯔꯒꯦ꯫ ꯍꯣꯔꯦꯟ ꯅꯦꯟꯗꯣꯝꯆꯥꯕꯨ ꯆꯥꯛ ꯊꯤꯟꯕ ꯑꯣꯏꯅ ꯂꯥꯛꯍꯜꯂꯒꯦ꯫ ꯈꯪꯗꯦꯗ, ꯅꯪ ꯌꯥꯎꯗꯅ ꯑꯩꯒꯤ ꯊꯕꯛꯇꯣ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ꯫ ꯃꯟꯗꯤꯔꯗꯨꯁꯨ ꯃꯈꯣꯡ ꯍꯩꯕꯗꯤ ꯂꯣꯏꯔꯦ꯫ ꯃꯇꯝ ꯈꯔ ꯂꯦꯞꯈꯣ ꯍꯥꯏꯕ ꯇꯥꯔꯦ꯫ ꯏꯄꯥ ꯊꯕꯛ ꯃꯐꯝꯗꯣ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯕꯂꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯦꯝꯃ ꯆꯠꯂꯁꯤ꯫ ꯕꯂꯥꯅ ꯍꯥꯏꯔꯤ, ꯗꯗꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯍꯣꯔꯦꯟꯗꯤ ꯏꯆꯦ ꯑꯅꯟꯗꯤꯒ ꯇꯨꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯅ ꯂꯥꯛꯍꯟꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯂꯥ ꯃꯄꯥꯕꯨꯡ ꯒꯤꯔꯤꯙꯥꯔꯤꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯅ ꯈꯜꯂꯤ, ꯍꯩꯃꯥ, ꯃꯥꯕꯨ ꯑꯩꯅ ꯑꯍꯤꯡꯗ ꯇꯥꯔꯣꯃꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯤꯉꯩꯗ ꯎꯈ꯭ꯔꯕꯖꯥꯠꯂ ꯃꯤ ꯍꯣꯔꯦꯟ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯃꯦꯟ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯂꯛꯂꯦ꯫ ꯃꯥ ꯕ꯭ꯔꯤꯟꯗꯥꯗ ꯍꯥꯏꯕꯁꯨ ꯍꯪꯒꯣꯏꯕꯒꯨꯝ ꯇꯧꯏ꯫ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯑꯩ ꯇꯣꯏꯂꯦꯠ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯄꯦꯂꯥ ꯄꯨꯖꯔꯛꯀꯦ꯫ ꯄꯨꯔꯛꯀꯅꯣ, ꯑꯩ ꯉꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯁꯤꯕꯨ ꯇꯥ ꯔꯣꯃꯦꯟꯅ ꯄꯦꯟꯕꯤꯗꯕꯒꯤ ꯋꯥꯔꯣ? ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯔꯣꯃꯦꯟ ꯃꯈꯥꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯊꯥꯡꯊꯔꯦ꯫ ꯕ꯭ꯔꯤꯟꯗꯥ ꯆꯪꯁꯤꯜꯂꯒ ꯔꯣꯃꯦꯟꯒꯤ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯃꯁꯥꯗꯨ ꯃꯥꯅ ꯀꯣꯜꯂꯤ꯫ ꯔꯣꯃꯦꯟ ꯆꯠꯄꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯂꯩꯇꯕꯒꯨꯝ ꯇꯧꯔꯦ꯫ ꯉꯔꯥꯡꯒꯤ ꯔꯣꯃꯦꯟꯒꯤ ꯃꯪꯒꯤ ꯋꯥꯔꯤꯗꯨꯗꯒꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯀꯣꯏꯗꯕ ꯑꯃꯗꯤ ꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯣꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯎ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯒꯅꯤꯌꯦ꯫ ꯕ꯭ꯔꯤꯟꯗꯥ ꯇꯞꯅ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯇꯣꯏꯂꯦꯠ ꯐꯥꯎꯕ ꯆꯠꯃꯤꯟꯅꯔꯒ ꯕ꯭ꯔꯤꯟꯗꯥ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯔꯣꯃꯦꯟ ꯊꯣꯔꯛꯂꯦ꯫ ꯕ꯭ꯔꯤꯟꯗꯥ ꯔꯣꯃꯦꯟꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯃꯇꯦꯡ ꯄꯥꯡꯏ꯫ ꯐꯃꯨꯡ ꯇꯥꯅ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯝꯂꯦ꯫ ꯔꯣꯃꯦꯟꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯑꯣꯏꯅ ꯈꯜꯂꯒꯁꯨ ꯕ꯭ꯔꯤꯟꯗꯥꯅꯗꯤ ꯀꯔꯤꯃꯠꯇ ꯑꯣꯏꯗꯕꯒꯨꯝ ꯇꯧꯏ꯫ ꯕ꯭ꯔꯤꯟꯗꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖꯔꯨꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯣꯐꯤꯁ ꯀꯥꯅꯔꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯔꯣꯃꯦꯟꯒꯤ ꯑꯦꯛꯁ-ꯔꯦꯒꯤ ꯔꯤꯖꯜꯠ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯃꯅꯨꯡꯒꯤ ꯁꯔꯨꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯕ ꯎꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯗꯨꯅ ꯔꯣꯃꯦꯟ ꯑꯃꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯦꯛꯁ-ꯔꯦꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯉꯔꯥꯡꯗꯤ ꯇꯦꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯅꯥꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯁꯨ ꯈꯔꯒ ꯍꯦꯟꯅ ꯅꯥꯍꯟꯕ ꯑꯃꯗꯤ ꯐꯍꯟꯕ ꯌꯥꯏ꯫ ꯉꯔꯥꯡꯒꯨꯝꯅ ꯏꯟꯗꯤꯔꯥꯅ ꯆꯥꯛ ꯊꯤꯜꯂꯛꯇꯨꯅ ꯔꯣꯃꯦꯟꯕꯨ ꯍꯥꯟꯅ ꯄꯤꯖꯔꯒ ꯕ꯭ꯔꯤꯟꯗꯥꯁꯨ ꯆꯥꯛ ꯆꯥꯔꯦ꯫ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠꯁꯦ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯕꯤꯅꯣꯗꯥꯁ ꯑꯌꯨꯛ ꯉꯟꯅ ꯅꯥꯟꯅ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯑꯕꯦꯔ ꯈꯔ ꯌꯣꯝꯂꯒ ꯉꯁꯤꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯂꯥꯏꯕꯛ ꯃꯇꯥ ꯐꯕꯗꯨꯗ ꯑꯃꯨꯛꯇꯪ ꯊꯣꯛꯀꯦ ꯈꯟꯖꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯥꯟꯅ ꯂꯥꯛꯏ꯫ ꯌꯧꯔꯛꯄꯒ ꯍꯣꯂꯤ ꯃꯨꯕꯥꯔꯛ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯨꯠꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯑꯕꯦꯔꯗꯨ ꯆꯤꯡꯊꯣꯛꯂꯒ ꯃꯈꯨꯠꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯁꯝ ꯃꯌꯥꯒꯤ ꯈꯥꯏꯔꯤꯕ ꯃꯄꯥꯗꯨꯗ ꯁꯥꯡꯅ ꯆꯤꯡꯂꯒ ꯇꯩꯕꯤꯔꯨꯔꯦ꯫ ꯃꯊꯪꯗ ꯔꯣꯃꯦꯟꯕꯨꯁꯨ ꯂꯥꯏꯕꯛꯇ ꯆꯤꯡꯂꯒ ꯅꯝꯕꯤꯔꯦ꯫
ꯗꯥꯁꯅ ꯍꯥꯊꯨ ꯌꯧꯔꯛꯄꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯗꯥꯁꯅꯗꯤ ꯃꯗꯣ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯎꯁꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯉꯁꯥꯏ ꯑꯕꯦꯅ ꯆꯤꯡꯈꯤꯕ ꯑꯉꯥꯡꯕ ꯃꯆꯨꯗꯨꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯂꯥꯏꯕꯛꯀꯤ ꯁꯝ ꯇꯪꯈꯥꯏ ꯈꯥꯏꯐꯝꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯕꯪꯒꯥꯂꯤꯒꯤ ꯃꯧꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯤꯟꯗꯨꯔ ꯅꯝꯕꯤꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕꯗꯨꯗ ꯂꯤꯅꯣ ꯗꯥꯁ ꯑꯅꯟꯗꯤꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯀꯥꯟꯅꯗꯕ ꯑꯁꯥ ꯑꯃꯈꯛ ꯁꯥꯒꯠꯂꯨꯏ꯫ ꯁꯣꯝꯗ ꯔꯣꯃꯦꯟꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯩꯕ ꯉꯝꯂꯛꯇꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯈꯜꯂꯤ, ꯕ꯭ꯔꯤꯟꯗꯥꯁꯤꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯍꯧꯗ꯭ꯔꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯏ ꯑꯁꯦ ꯊꯨꯅ ꯀꯣꯛ ꯇꯥꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯦ꯫ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯥꯏꯗ ꯑꯕꯦꯔ ꯄꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯔꯣꯃꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ, ꯑꯗꯨꯒ ꯗꯥꯁꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤ꯫ ꯔꯣꯃꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯕ꯭ꯔꯤꯟꯗꯥꯁꯨ ꯈꯪꯂ ꯃꯥꯜꯂꯦ꯫ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏꯗꯣ ꯁꯥꯄꯣꯟ ꯑꯣꯏꯗꯨꯅ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯅꯨꯄꯤꯅ ꯃꯁꯛ ꯐꯖꯕꯁꯤꯁꯨ ꯂꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯁꯦꯟꯅꯕ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤ꯫ ꯃꯤꯃꯥꯡꯗꯁꯨ ꯂꯣꯏꯅꯖꯅꯤꯡꯕ, ꯃꯤꯅ ꯂꯨꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯂꯦ, ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯂꯦ꯫ ꯃꯥꯁꯨ ꯃꯤꯅꯤ, ꯊꯣꯛꯅꯤꯡꯉꯤ, ꯌꯦꯡꯅꯤꯡꯉꯤ꯫ ꯃꯥꯅ ꯐꯖꯔꯤꯕ ꯁꯛꯐꯝꯗꯨꯁꯨ ꯃꯥꯒꯤ ꯅꯠꯇꯦ, ꯃꯌꯥꯝꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯔꯣꯃꯦꯟꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯈꯟꯕꯅ ꯁꯥꯎꯖꯔꯤ꯫ ꯃꯥꯕꯨ ꯃꯥꯂꯤꯅꯤ ꯍꯥꯏꯕꯗꯥꯏ, ꯃꯥꯂꯤꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗꯤ ꯈꯟꯕ ꯆꯨꯝꯕ꯭ꯔꯥ? ꯉꯁꯤꯗꯤ ꯗꯥꯁ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯔꯣꯃꯦꯟꯅ ꯄꯤꯗ꯭ꯔꯦ꯫ ꯕꯥꯏ ꯗꯥꯁ, ꯅꯪ ꯌꯧꯔꯣ, ꯊꯕꯛꯇꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯔꯨꯔꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯗꯥꯁ ꯚꯥꯕꯤ ꯑꯃꯨꯛ ꯌꯧꯔꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯤꯉꯩꯗ ꯌꯥꯎꯁꯪꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯔꯣꯃꯦꯟꯒꯤ ꯑꯅꯥꯕ ꯑꯁꯣꯛꯄ ꯃꯐꯝ ꯑꯌꯥꯝꯕ ꯑꯣꯏꯁꯤꯜꯂꯦ, ꯍꯝꯐ꯭ꯔꯨ ꯀꯦꯜꯂꯦ, ꯃꯈꯣꯡꯁꯨ ꯊꯣꯏꯗꯣꯛꯄ ꯆꯠꯄ ꯈꯣꯠꯄꯗ ꯑꯅꯥꯕ ꯊꯣꯏꯅ ꯐꯥꯎꯗ꯭ꯔꯦ꯫ ꯒꯤꯔꯤꯙꯥꯔꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯤꯟꯕ, ꯂꯦꯛꯄ ꯁꯪꯕ ꯀꯌꯥ ꯇꯧꯗꯨꯅ ꯍꯣꯠꯅꯔꯛꯄꯗ ꯔꯣꯃꯦꯟꯒꯤ ꯑꯅꯥꯕ ꯃꯄꯨꯡ ꯐꯥꯅ ꯐꯔꯦ꯫ ꯃꯥꯏꯗ, ꯈꯨꯠꯇ, ꯈꯣꯡꯗ ꯄꯨꯜꯂꯝꯕ ꯕꯦꯟꯗꯦꯖ ꯂꯣꯏꯅꯃꯛ ꯊꯣꯛꯂꯦ꯫ ꯕ꯭ꯔꯤꯟꯗꯥꯅ ꯁꯥꯄꯣꯟ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯎ ꯃꯇꯦꯛ ꯏꯁꯤꯡ ꯑꯁꯥꯕꯅ ꯐꯖꯅ ꯅꯥꯟꯊꯣꯛꯄꯤꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯒꯤ ꯁꯦꯕꯥꯗ ꯔꯣꯃꯦꯟ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯕ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡꯗꯣ ꯃꯣꯂꯣꯝ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯇꯩꯕꯤꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯁꯨ ꯔꯣꯃꯦꯟꯒꯤ ꯁꯦꯕꯥꯗꯣ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯗꯅꯕ ꯇꯧꯕ ꯃꯥꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯈꯟꯕꯗ ꯕ꯭ꯔꯤꯟꯗꯥ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯕ꯭ꯔꯤꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯃꯥꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯃꯗꯤ ꯊꯪꯅꯕꯗ ꯂꯩꯍꯧꯕ ꯄꯤꯛꯇꯛ ꯇꯧꯕ ꯔꯣꯃꯦꯟꯒꯤ ꯌꯨꯝꯗꯨꯕꯨ ꯋꯥꯈꯜꯅ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯝꯗ ꯃꯥꯅ ꯔꯣꯃꯦꯟꯒꯤ ꯑꯍꯟꯁꯤꯡꯅ ꯂꯩꯕꯤꯔꯒ ꯁꯥꯕ ꯌꯨꯝ ꯑꯗꯣ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯁꯥꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯈꯛꯀꯤ ꯃꯆꯤꯟꯗꯒꯤ ꯇꯥꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝꯗꯣ ꯕ꯭ꯔꯤꯟꯗꯥꯒ ꯔꯣꯃꯦꯟꯒ ꯀꯟꯅ ꯃꯔꯤ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯈꯤꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯈꯥꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯕꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯆꯥ ꯂꯣꯜꯂꯒ ꯄꯨꯊꯣꯛꯇꯨꯅ ꯄꯤꯊꯛꯈꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯕ꯭ꯔꯤꯟꯗꯥꯗ ꯐꯥꯒꯤ ꯑꯣꯏꯅ, "ꯏꯕꯦꯝꯃ, ꯅꯁꯛꯅ ꯐꯖꯔꯤꯕ, ꯆꯥꯅ ꯍꯥꯎꯔꯤꯕ, ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯥ ꯂꯣꯟꯈꯤꯕꯒ ꯀꯥꯡꯉꯧ ꯕꯣꯔꯥ ꯂꯩꯗꯨꯅ ꯄꯤꯖꯕꯒ ꯑꯩꯈꯣꯏꯗꯤ ꯏꯄꯨ ꯏꯀꯥꯏꯖꯔꯦꯗ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯈꯤ, "ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ? ꯈꯨꯔꯥꯛꯄꯒꯤꯗꯃꯛꯇ ꯅꯆꯥ ꯑꯩꯅ ꯁꯦꯕꯥ ꯇꯧꯗꯅꯕꯨ ꯀꯅꯥꯅ ꯇꯧꯒꯅꯤ? ꯇꯥ ꯔꯣꯃꯦꯟꯒꯤꯗꯤ ꯏꯝꯐꯥꯜꯁꯤꯗ ꯃꯆꯟ ꯃꯆꯦꯠꯁꯨ ꯂꯩꯖꯗꯦ"꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯃꯛꯏ, "ꯆꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯔꯣꯃꯦꯟꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯝꯕ ꯌꯥꯕꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪ ꯇꯥ ꯔꯣꯃꯦꯟꯗꯗꯤ ꯇꯝꯂꯨꯅꯨ, ꯑꯩ ꯉꯁꯤ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ"꯫ ꯑꯇꯣꯞꯄ ꯌꯨꯝꯁꯥꯕ ꯅꯨꯄꯥꯗꯨꯅ ꯋꯥꯔꯤꯗꯣ ꯃꯥꯁꯨ ꯈꯪꯕꯗꯨꯗ ꯂꯤꯗꯅꯕ ꯀꯟꯅ ꯈꯥꯡꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯂꯤꯔꯨꯔꯅꯨ ꯍꯥꯏꯕꯗꯨꯗ ꯃꯥ ꯇꯣꯛꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯕ꯭ꯔꯤꯟꯗꯥꯗꯣ ꯅꯨꯄꯥꯗꯨꯅ ꯔꯣꯃꯦꯟꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯍꯥꯏꯔꯝꯂꯒ ꯇꯣꯛꯂꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯔꯤꯗꯣ ꯂꯤꯗꯅꯕ ꯇꯣꯛꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯂꯟꯗꯣꯅꯤꯅ ꯀꯧꯔꯛꯄꯗꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯤꯟꯗꯥ
ama tharaga beri chabul ama lehelure beri do puraga amuk changle beri do pirabadi mana tangling libo wari do libinaba male khura masagi tarobengi wari habdo yamna taninge khara libiyo se beri se pujarabnabane bema aigi marupsina yadre khura wari se liberoida ado hairubadagi mamal sukhara kabagum taure makhatana romengi wari taruraga ima bema khoina romenbu yamna hanthana khanbigadaba amadi laiba adunani aigi marupsina liru ganu hairibase madi romengi imung manungi mini Brindana hari karino kurana habiri bisibo kaidobugi aina taramen bu hanthana khangadoribano mana aigi damakta khanbiriba pangbiriba mayamsiga hairurabadi madi aigi ifamdadi atangmane magi awaba matangda mating khajitang pangma ngamlabadi khanjaribane ahalduna hari fare icana bu chinnaroidaba lairabadi kurali ragise taro sumdawbani romen bu pokpa aikhoigi tadano maming gandhar koi masu romen gumna yamna ingtapna mi amatasu khana zainadana leijabani itaima thaibema romen bu pokpado isarigida masak phajabada aikhoigi lekaidada mapa leite haina ngamnakibani aikhoigi birma brindagumna phajabajani wari marak thana brindana khura Praman pibada anak pada pinagum siba aigi sarupudi adugi sarupudi taramen khiki imada moyangi thudi ma khaje haraga loire ahan bina hari idema moyangi thudi di khuradi uja haude do brindana hari hoine adusu sume khura wari makha tana handuna lirei jaimado ina kunna imung mata masu singi mahau kujege haiba mathang laki haine adubu itaima thabemana lairega aikoi tana gandhar gi damakta sigani mana taba amata mayum panjaroi haina sikhang khanguna laikibadagi kaina thangna tada gandhar ga luhongba taki Sandras huzik romen gi asengba mapani haina bemana khallibado romen gi mapanate romen bu piklingaidagi yolakpadagi mapani phanakibagi wani romen masana su asengba waido khanglakpadagi makhoidagi lapthoknaba kanna honajakibani aikhoinadi mapukningda asengba wari khanglabani yamna nungaitrabani asengba wari khangba haurakpadagi brindagi pukning waba haurakpagum taure ma wa khumba ngangba toklaga ungduna laikre mana khali aduna oiba tai taromigi mama mapana ingkhoista amukta lakjiga yum sabda phabo yauradriga bari makhada romen bu pokpa gandhar amadi masak phajabi